Asi phongkhiba tongan ba pause sing amadi social media dagi lokchaba pausing ge update pijari ahanbada maruiba pau Myanmar da PDF ki mathakta military army na bomb ge attack chathabada PDF Nepal sire kun hena asok apan nangle naharol thodang pause ki editor khoyom loya lakpa sathangdaba singna phana ba honarambadagi nanthok hore UNLF ki wakalon sing da singna ba sing khudakta lekudabni haina UNLF na kangalagi sa phagadaba mafam sing khangdoktuna IDP sing mayumda hanjan hangadori MMDO Assam ki mihut mangana saba team amana Manipur ki governor Ajay Kumar Balaga unaduna Assam amasung Tripura da khundariba maitai pangal singa mayonariba ILP ki matangda memorandum ama pisingkre BJP ki lusinba BL Santos amasung Samet Patra numit humni ki khongsatta Imphal da thungrare national leader singa BJP ki MLA singa punna unakre kuki MLA singa su unagadori mafam manida accident thokpada miyoi ani laikhidre miyoi marina sokle MLA Radheshyamna Border Pillar 127 yengsinkre BJP MLA khudingmakna yaba miyoi amana lusingba oigadabani haina Robindro na phongdokre Bihar gi exit poll da NDA na chamani putare tegi chamuko putare phawba vote kagani panari Congress lusingba former Union Minister Dr. Shakil resign tokre Kamengi Laymarok Kubam Yauna Mafum Kayada Pilpra ki athoba singi ningsing thoram pangthokre Mahiroi singna tamliba textbook sing Manipuri londa handokuna tamangadabani haina MSM na khongjang changsinba hokre Lupa Karol kun mangagi sasinaba motor accident ki claim torokpa thengnare Delhi gi bomb pokhaibada laikhidraba singda lupa lakh tara asokpa singdana lupa lakh manga piragani haina Rekha Guptana phongdokre Pau Sandona Pijari Myanmar da Thokliba military army amadi militant group singi marakta khud thongna bagi makha chatharpada Burma gi Mau Tawan Thanentari region da laloba singna leiba khungangi ayamba yumsing military army na bombing tawba air strike tawba amadi akanba attack chathaduna militant group sing tanthokibagi makha chatharpada Burma gi Wenmana village da leiba Kin township da military army na Nongthaktagi bombing chathabada PDF ki lani Nepal sire kun hena asok apan nangle makhataba pau ngaiminagisi Naharol Thodang Pause ki editor Khoyom Loya Lakpa Sakhangdaba singna phanaba honarambadagi nanthok hore hairi hiramasi ki matangda Khoyom Loya Lakpa Naharol Thodang gi Pause ki editor na phongdorakpagi matung ina ngasi nungthil pung 3:30 rom taba matamda aina press club ta pangthokpa press meet ama yauramlaga halakpagi lambida Mantri Pukhri Lamlongai Bazar da kumtharaga pot khara leige tawbada masak khangdaba gari macha ani da lakwa miyoi marina nomai macha ani puthoklaga aibu gari dagi kumthaba yaroi gari manungda phamu chachi haina tawrakhi aina gari dagi namphuda kumtharaga potyon bi ima ibel singi manakta chensinki adudagi ima ibel singna kaidore haiduna chenthoknarakpadagi gari ani da lakwa miyoi mari adu awang phangna thauraga chatkhre aina gari mamai leiraga sangakpham bazar romda laklaga Police checking post da sangsillaga laiki hangang police station da pau piraba matung yumdagi angang sing kauraga yumda halakhibani aigi punsi se atamnana singnaba ama leire punsi se kari orakadagi haiba ngamdre mamangda su masak khangdaba singna press dagi halakpada koitan tanaba laikre madugi matung yumda su nongmai masing khangdana kapsin birakre Manipur lengakta su hanna yengbidre wakatpasu kyarak Wakalabasu tabidre journalist amadabu asuk yamna tamthiba tawibasi karino khangdre maramaduna amju gi maikeidagi su amukta miyeng pangbiyu mateng tawbiyu haiduna asumna Khoirom Loya Lakpa editor Naharol Thodanggi maikeidagi phongdorakli Hojik Pausegi Pausing amuk sandona pijari UNLF di maitai phuruk khaktagi saktam sagat balup nate UNLF na phuruk khuding magi top topa saktam thak wangna ikai khumnai adubu phuruk amamamgi saktam ngakpa yokhatpagi akaknaba thodang di phuruk ki leiriba lupsing aduna tawgadaba thodang singni maram aduna UNLF ki wakalon asida singnaba reactionary oiba wakalon sandurakliba singnaba thong asi khudakta lepkodabani haina koirengna lusingba UNLF ki central committee gi secretary of publicity M Sakhen Thadorok Pachirol Asina Hairi, Chiro Asin Makatan Hai Handak UNLF asi Manipur gi karamba yawulup no haibasi maru oina haurak liban naharol singda lana khalhan khinabagi reactionary oiba wakhalon sung YouTube
Facebook na singba social media khara da thadorokpa thengnare asiguma puru amakhaktagi oiba akhubo wakhal mityengda sagatpa reactionary oiba wakhal asi asum sandoraklabadi Manipur lebak asi kahenbe yaba phibam thorak ningai lei maram aduna Manipur lebak amasung masida chahi cha kaya khunda minarakpa phuruk asigi matangda lup asina hek hobadagi lawrakpa phirep amasung wakhalon adu nawhongnana ireisa singda ningsingma mathok tai khanbadagi cherol asi thoksabani India government na Manipur gi ningtam yawol lalhou namthanaba divide and rule dagi divide and destroy gi lalong thausil sijinarakliba asi ireisa singnasu khangbirabo wafam ngaktani hojik ing lisingani kulumdoi gi me ahumdagi aikhoigi ningtam yawol lalhou namthanabagi aroiba khulai oina kuki khulai paiba sing sijinaduna maitei phurupu tampak lamdamda namsinduna thamnaba lan tasilakpa loinana Myanmar dagi nauna pusilakpa kuki mayam ama tampaka tainaba akoiba singkhong singya singda khul tasin halliba demographic war gi thausil chatharakpa asi ireisa singna khangbiyu lal asina misi mina kaya nanghanbatan natana Mioi lising humpu hena maribak manungda lanjenaraga IDP ohenbatan natana senmit longi phibam dasu kangkong chahalakpa asi Manipur lebakna ngayoknariba phibamni asigumba tanpham asida UNLF gi idea of Manipur gi wakhalon adu ireisa singda nahongnona thamli hairaduna Manipur asi magi top topa natki saktam lejaba singamasung tamgi phurup kayana khundaminariba lebakni tampakta khundariba maitei phurup asi khwaidagi masing yamba ojarabasu lebak asida khundaminariba phurup singi manung channa leiba phurup amakhakni maramaduna Manipur lebak ta sahi cha kaya khundaminariba phurup khudingmak magi top topa sakam ngakpa amasung yokhatpagi mapung phaba matik magun leijaba amana amagi top topa sakam ikai khumnabaga loinana mapan tangna hingminanaba lebak oina hingminaba tai amasung masi thabakta onthokpa ngamnaba asengba miyamgi lengak linggadabani haibasi lup asigi yumpham oiba wakhaloni hairi Manipur da thokliba irang asigi khwaidigi chawna singnaba amadi internally displaced person IDP singi issue asini makhoibu saphagadaba mafamsing khangdoktuna hanjin hannaba thabak paikhatpa haure tongan ba district singi civil administration na lanjenaduna leiriba miyoi singi mang takraba yumsing semjin sajanba amasung amuk hana khunda leita hanbagi thabak paikhatnaba honari madu asoi angam sohendanaba mafamsing khaktamak oigadabani irang asina maram oiraga miyoi lising yangkhai hena lanjenaduna leiribani presna phangba pawgi matungina Manipur Lengangna district administration singi kudangda lanjenariba singi yumkai amuk hana semjinnaba thorang tauri matai oina leiba mafam singda kadai fawba saphagadagi hairibadu yengsilagani maitei amasung kuki phuruki miyoi kaya lanjenaduna leiri Bishnupur district ki matai oina leiriba kangbai Imphal West ki Kaithel Manbi amasung Phayeng Kangpokpi manung chanba dolai thabi Thobal amasung Kaksing district ki matai oina leiba mafam singdagi lanjenakhraba sing amuk hanna khunda leita hannaba honari imung chama henbadi khunda leita hanba leikhre phurup anigi marakta wakhal taminanaba haiba asina khwaidagi maru oiba amani hairi Manipur Muslim Development Organization MMDO Assamgi President Muhammad Abdul Nurna Luchingba Mihut Mangana Saba Team Amana Imphal-gi Raj Bhavan-da Manipur-gi Governor Ajay Kumar Valaga unaduna Assam amasung Tripura-da khundariba Maitai Pangal-singna mayoknariba Inner Line Permit ILP-gi matangda memorandum ama pisinkhre hiram asigi matangda Imphal-gi Raj Bhavan-dagi thadorokpa chirol amana hai MMDO-gi thongmisingna pisinkhiba memorandum adu maru oina Assam amasung Tripura-da khunda leitariba Maitei Pangal-singna Manipur-da chatpa matamda ILP lobagi matangda khudong chadabasing aduga mari lainana Governor Ajay Kumar Bhalada pisinkhibani Assam amasung Tripura-da khundariba Maitei Pangal-sing asi Manipur-ga thadoknaba yaroidaba achetpa mari ama leinai maram aduna makoising asi ethnic amasung social-gi mityengda chap manana yengbinaba Governor-da taksinki wafam aduda Governor-su kumna yengsingani haibagi thajaba pikhi hairi Manipur-da President Rule Thamlakpa Tha Nipal Rom Pharaklaba Tung asida anongba lengak ama semba yagadra haiba aroiba changyeng tawnabagidamak BJP-gi National General Secretary BL Santosh amasung party asigi North East State-gi coordinator su oiriba MP Dr. Samit Patra numit humni gi khongchatta Imphal-da thunglare lusingba ani asina airport-da BJP Manipur State Unit ki President A Sarda amadi party asigi lusingba kayamrumna okhi mafam aduda ngaiduna leramba pawmi singda Delhi-da thunglakiba BL Santosh amasung Samit Patrana nokpadagi hena karigumba wafam amata pongdoklamba leikide airport-tagi Thambal Changlen-da laklaba matamda mafam aduda BJP gi MLA mayam amasu thunglaki MLA singi central leader singa punna conference hall-da
pung ama makai rom wari sanaki wari sanaba aduda Manipur Legislative Assembly gi Speaker T.S. Satyabrata Hanagi Chief Minister Nongthombam Biren Party asigi MLA ayamba saruk yaki khudam oinamak Kairau Assembly Constituency gi MLA Laurembam Rameswar di masa ngamdabana maram oiraga mifam adu yaukide mifam adu loiraba matung mafam aduda ngaiduna leiramba paumi kangbu amada Konthoujam Assembly Constituency gi MLA Sapam Ranjanna paumi singda hai Party gi Central Leader singna laklibasi Party asi hena mapangal kankhat hanabani anoba lengak ama semba natraga BJP Legislature Party gi lusingba khanba lakpa natte adum oinamak Centerna Manipurda miyamgi lengak ama pamba maramna President Rule makatana sandoktringegi mamangda anoba lengak ama soidana semlakani kanagumba kharana social media da November 15 gi manungda lengak ama semgani haiba yawi madudi aranba wafamni kananasu adumna haikiba laite lusingba singna haikibadi November 15 gi matungda lengak semgani haibani MLA sing unaraga loiraba matungda BL Santosna chair loduna BJP Manipur State Unit ki officer Beres Singh gi oiba mifam amasu pangthoki mifam aduda district tagi lakpa office barrier mayam amasu saruk yaki numidang waramgi matamda hanagi Chief Minister Nongthombam Biren yauna akhanaba MLA kharaga tokhaina unagadori masigi mathaktasu State asigi intellectual kharagasu unagani hari masina taklebadi state asida thokliba kangluki irang asi kamdongna losinba yagadagi haibagi matangda akhang ahi singi mat loba oigani ngasi BL Santos amazung Samit Patra Churachandpurda chatkani ngasigi mifam aduda kuki gi MLA sing saruk yakidaba adugi yenglaga makoigasu tangai fadana unadaba yadabadagi mafam aduda chatnanaba program mangjaunana semkhibani ngasi nungthil natraga hangadaba numikki ayukta senapati da chatkani amasung mafam aduda su kuki MLA kharaga tokhaina unaraba yai panari thajaba yaba mafamdagi phangba pawgi matungina lusingba ani asina Manipurda leiringeda anoba lengak ama sembagi matangda MLA singa wafam kayamrung khanagani maruoina state asigi law and order gi matang kari lengak semlakpa matamdana oirakadaba thibam amasung kanabu BJP gi MLA sing asigi lusingba ohengadagi haiba amasu thigadori makhoi icham chamna report lauraga hankigani karimata hairamloi amasung government ama sembagi wafamsu karimata pongdoklamloi Thobal District ki Thobal Police Station na konba tongan mafam anida accident thokpadagi mioi ani sire mioi marina aso open nangbadagi hojik hospital singda laikanari laibak thiba lambi gi kudong thiba thodok asi ngasi nongthil pung amarom tarakpa matamda Thobal District ki Police Station na konba khangabok Chanura Mando mapagi lambida diesel auto amaga bullet amaga thengjinabagi thodokta auto driver adu thodok thofamda laikanabang amdana laikidre accident aduda Bullet Hoduna Lakiba Soklaban Naha Adugi Maming Toksom Safaba Sai Kunmathoi Apopa Laikidraba T.S. Sobakawi Kamabok May Lekai Degini Mahangna Sokpadagi Hospital da Laikanakre accident Aduda Laikidraba Auto Diver Adugi Mamingna Laisram Ingwacha Sahi Yankimari Kawi Kangabok Awang Lekai Degini Asiba Haksang Police na Thodok Thopam Dagi Lokat Laga PM Postmortem Taunaba Jennings ki Miriel Changda Thamkre Thodo Aduga Mari Lenana Police na case amasu lokhatkre Amaromda Numiyungba Matung Pung 12 minute 30 room tapa matamda Khangabokta leba Thobal District Hospital gate mapada Activa ani thomjinabagi thodokda Activa Thorokpa mioi ama laikidre hari laikidraba Activa Thorokliba mioi adugi mamingna leima pokpam ingo sahi yangkhaini thoi apokpa laikidraba el angau kawi leifam athopam awang lekai degini hari Activa asimakta da tonglakpa leima pokpam ingo gi loinabi leima pokpam ombi Nimita sahi yangkhaisu sokpadagi district hospital da laikanarba matung Rims hospital da refer tokre hari atopa Activa amada tonglakpa miosing adugi mamingna thiam lanthoibi sahi kun apokpa laikidraba TS Manau gawi Wangjing awang lekai degini aduga amana Kangabam Gitanjali Devi sahi kuntret mapuroba ke Romesh Yaripok tagini hari makhoi animaksu Rims hospital da laikanari Hairok Assembly Constituency ki MLA Dr. Thoksom Radhishyamna Ningthokaba Numit ki Outreach Program ama oina Urkhul District ki Manung Hanjinna leiba Indo Myanmar ngamkhoi faringi border pillar number 127 da haktengnana chatuna yengsinkhre MLA Thoksom Radhishyam ki official social media Facebook page da thagalakiba yengsin khongchat adugi video amada border pillar 127 nakna khundariba Poi Khul Fauduna Chatpada Khul Adugi Naha Singa MLA ga ngahak wari watai sanabasu utli video
video aduda MLA Dr. Thoksum Yadeshyamna Indo-Myanmar ngamkhai paringda leiba border pillar number 127 fauna sangsinduna mapam adugi haujik oriba phibamsu haktengnana yengsinba utli MLA na mapam adu yaunaba poidagi khongna pung ahum makhai rom chatkhi hairi border pillar 127 yauraba matungda mapam adugi mahoksagi phajabasing adu urubada khongna lakpagi lamsang lakpagi awaba pumba mangkhre haiduna MLA na video footage aduda haiki mahaki khwaidagi nungaiba numit ni mahangna kuina mangjarakpa manglal ama mangphaunare matam kuinadagi amungtang Indo-Myanmar gi ngamkhaida leiba border pillar number 127 yoba ngamjare miyamna kaikhre hainaramba pillar ngasidi ningthina leiramle poi village dagi garina changwa yadabana khongna pung ahum makhai rom changsillaga leiba pillar mafam asi yaukhibani MLA na makata na hai mafam asi aduki matik fajai malemgi tongan tongan mafam kaya Switzerland Hungary Rome Poland UK na chingba mafam kuntret rom chalure adubu mafam sing adudagi ngasi lepliba mafam asina yamna hena fajai amaromda Manipur gi chingil lamsing asi ecotourism gi mafam tana pik thali naha oriba sing maru oina Manipur gi maramda khanjaba world map da pungningba purakningba kangbuga aikoi punna masi sengwatna minaba amadi chakhot minaba honasi aikoi gi Laijariba community khudingmaki nahasing punna saruk yaduna honaminaba tangai fade haiba wafamsu MLA na video adugi kuthangda miyamda thamki Tangkak ani thokna pangthokiba Bihar Assembly Mikalda tongan news channel singna Mikal asida BJP ga chatminariba NDA na chauna mai paktuna sarkar semlagani haina predict taunari tongan news channel singna predict tawbagi matungina NDA na seat chamani futare tagi chamagu humputare phawba karaba yai aduga Congress ka punna chatminariba MGB na seat humbudra dagi maripu taratamak aduga JSP na seat Ani aduga atopa party sina sit ani degi Nepal phawbugi changda karaba yai hairi NDA na Mikal asida chauna mai pakani haiba predict tawriba asigi marakta Mikal asida Congress na chauna maithirba yai haibagi masada pendaba kayaga loinana BR gi Congress lujingba amasu oiriba Prime Minister Dr. Manmohan Singhana lujingba UPA sarkar da Union Minister oiramba Dr. Shakil Ahmad Mikal gi vote thadaba hek loikibaga party gi primary membership tagi resign tawre haina AICC gi president Malik Arjun Kharge da resignation letter pisinkre MP Dr. Shakil Ahmad asi tam manga rak Congress ki MLA oramkhibani Bihar gi Mikal asida central leadership amasung mahaka mat khenarakpadagi party dagi resign tawkhibani Mikal asida mahaki aroiba oina Congress da vote piramki adubu mahak hogjingmaki oina karamba party da join tawgadage haibadudi leptri haina phongdorakli Haukiba chahi lisingama chamapan humbudra mapalgi November 12 dagi Red Army Puripakna leptana pangthoktuna lakpa athoba singi ningsing numit chahi asigi oinasu mafam kayada paksana pangthoknakre mapung oina Imphal West ki Kamengi Leimarokta leiba athoba singi khubamda miyamna ayu anganba pung 8 rom tabadagi nungthil athengba phawba haikat lekat tamduna thorom asi mai pakna pangthoki haukiba chahi lisingama chamapan humbudra nipalgi November 12 gi ayu anganbada Kamengi Leimarokta leiba Pripaki transit camp amada CRPF amasung Manipur Police ki apunba force amana khanghaudana landaduna camp asida leiba Pripaki Dhiren Elias Angom amasung Kabikanta Elias Lengam aduga PLA gi Gambir ahumna punna laikidaba amadi lisingam chamapan marifu mangagi November 12 gi numidang wairamda Kabo Wakchingda leiba sugar factory gi complex manungda duty taba security gi makuta party asigi lusing purel RK Tulachandra Elias Loya Taba Punsi Longkiba Manaba Chaiset ki Thodok Asibu Punna Lauraga Pripakna Lisingam Chamapan Humbudra Mapalgi November 12 gi athoba singi ningsing thorom asi pangthoktuna lakibani thorom asiga mari leinana Kamengi Leimarokta leiba athoba singi khubam asi yauna Pripakna changsilakliba lantheng asida laikhidraba singi khubamda miyamna haikat lekat tamnaki ayu anganbadagi hauna Kamengi Leimarokta leiba khubamda miyamna haikat lekat tamnakiba aduda Laikidraba singi imung manung mari mata amasung makhoina hinglingaida khangna chanaramba sing yauna tongan ba thodokda Pripaki laikidraba imung manung kayagi miyoi singna laktuna haikat laikat tamba yauna makhoigi laikidraba macha masu sing adubu ningsingduna thamoi songna kappa kayasu yaunaki
Hojik mahiroi singna tamliba textbook library sing asi Manipur londa handoktuna mahiroi singda tamanba hogadabani haiba pandamda ngasidagi MSM na Imphal West District ki manung chana leiba Iboton Higher Secondary School gi mahiroi kayaga loina na khongjang changsinba hogre khongjang asiga mari leinana MSM na thadrokpa chirol amana hai isagi iyek irol pukai chauna aikoi gi ipai pusingna marang kaina thambiramba taragasu ngasidi aikoi gi lol asi namsinduna thambire haibada haimanba thokloi migi mirol mayek tambiraga leiba asi hogalagliba tungi yumbi oigadoriba miyoising mahiroising asi mama lebak nungsiba walakani migi awaiba phirolsing amasung se phongna singba kayam kuina niraga amasung wairaga sizinaba yagadoribage maramaduna Manipurgi iyek iro chakholanba haibasi aikhoigi thodangni Nepal suba schedule phoba chanduna leiraba lon amabu namsinduna thamba haibasi British na matam amada makhoigi makhada suknam sasan tawduna thambiramba adugi pangkhakni matam adudagi ngasi phoba ahongba amata uwa fangdri madugi hainabi adu hojiki lengak asinasu adumak Manipurgi miyamda yengbiri haibasi haimamba thokloi masiga iroinana National Education Policy lisingani kundachu magi maramdamgi oiba mama lon singda mahimasing tamangadabani haina mayek sengna tamduna leiri masi phawba aikhoigi Manipur dadi madugi ona tainabada ngasi chu leiri masi athuba matamda thabak oina onthok piduna Manipuri lonsing mahimasing tamangadabani haiba khongjang MSM na leptana changsinkhigani hairakli Motor accident amaga mari lainana lupa karor kun mangagi insurance claim torokpa Bajaj General Insurance Limited na thengnakre sasinaba FIR amati che chang sijinaduna motor accident claim tribunal MACT Bhusta claim torokibani ahanbada India Penal Code amadi Motor Vehicle Acts ki makhada FIR ama Sanan Police Station da register tawki Mahindra Jailo thoba miyoi amana Gari thori ngaida khangokdana mamangda hui ama chensilakpadagi accident thokpada mahaka tongminarakpa miyoi adu siba yana sokpadagi Sanan Government Hospital da pukatuna laikanakhi adubu miyoi adu laikanabak amdana laikidaba imung manungna lupa karor kunmanga compensation pinaba claim tawrakhi ADGP na lusingba SIT amana thigatpada accident thoki haiba adudi asumani adubu aranba che chang sijinaraga insurance ki claim tawrakpani haiba khangba ngamkhibani Delhi gi Red Fort manakta bom pokhaibada laikhidraba imung manung amadi asok apan nanglaba miyoi singda compensation piragani haina Delhi gi Chief Minister Rekha Guptana laukthokre mahangna hai laikhidraba imung manunggi miyoi singda lupa lakh tara piragani loinana thodok aduda ka hena sokpadagi hakchanggi pibamda miyamga miman nadraba miyoi singdana lupa lakh manga amadi atopa asokpa singdana lupa lakh ani piragani masigi mathakta hojik layeng chathariba asokpa miyoi singbu sarkarna afaba makhagi layeng pigani haikre amaromda Bharat ke Prime Minister Narendra Modi na phongdokhibada Delhi da thokiba car bomb pokhai khibagi thodok aduda chenaba miyoi sing lemna amata tharoi chenaba khudingmak thigatuna chapchaba charak phangangani haiki wafam adu Bhutan gi hanagi ningthau Jagme Singye Wangsupki Humudra suba mapok kumon thoranga mari lenana Bhutan gi konung Thimphu da pangthokpa thoramda Prime Minister na phongdokhibani PM na makhatana hai laibak thibat Delhi gi thodo aduda miyoi Nepal laikide kaya amana asok apan nangki awaba nanglaba imung manunggi China adu mahaksu khangi loinana lebak asina makhoigi damakta lepli bom pokhai khibagi thodo adu thijinaba agency singa hojik kana paw phongrari haiba wafamju thamki tungda Bhutan gi ningthau yauna Prime Minister Narendra Modi ga Bhutan macha lising kaya ga loinana Delhi gi thodo aduda laikidaba singi mafamda ikai khumnaba utki PM na makhatana phongdokpada sahi kayadagi Bhutan amadi Bharat lebak ani lainarakpa mari asi yamna afaba achetpa mari amani culture gi oiba mari thamdunasu lakli Bharat amasung Bhutan ga lonaba Bhutan gi ngamkhaida leiba Delephoda integrated immigration check post amasu hangdoklagani masina lebak ani gi miyoising chatok chachin tawada hena kudong chaba pangalagani haina su phongdokhi Makatarakpa pauda MHA na Manipur yauna North East State singi helicopter subsidy scheme gi lupa karor chamapan release tawkre
Financial year lisingani tara mga tara turuk tagina lisingani kunmari kunmanga fawbugi oina Union Ministry of Home Affairs na helicopter subsidy scheme gi makhada Manipur yauna Northeast State taret ki lupa crore chamapan release tawkhre scheme asigi saruk ama oina Northeast State singi manung hanjina leiba jaga singi connectivity phagathanabagi damakta Ministry of Home Affairs ki maikaidagi hariba senfam asi release tawkhibani hariba scheme asina cover tawgodoriba jaga singasi Manipur Mizoram Tripura, Sikkim, Nagaland, Meghalaya, Arunachal Pradesh ni scheme asigi pandamdi lebak asigi Northeast region da passenger transport asi miyamna mapung phana phagathanabagi damak masiga loinana natural calamity matamda evacuation gi oiba thodoki oiba mateng amasung athuba medical gi oiba polamsing phanganabagi damaktani scheme asigi makhada helicopter service asigi bhara asi passenger singi chada maripu 35 di ministry na puthokani haina Ministry of Home Affairs ki Northeast Division na issue tawpa chirol aduda haidi chirol adugi matungina subsidy asi restrict taunabagi damak state taret ki oina helicopter service ki matam asi chahi gi oina ministry na fix tauri scheme asigi makada financial year lisingani 35 ki oina lupa crore Humbudra mga point nifu mga ni ing lisingani 13 ki oina lupa crore marifu mga ing lisingani 13 gi oina lupa crore marifu taruk ing lisingani 13 gi oina lupa crore marifu dra ing lisingamaga lisingani 13 kungi oina lupa crore sama ing lisingani kunmathoi gi oina lupa crore humbudrani thoi point yankhai ing lisingani kunmathoi kunithoi gi oina lupa crore sama ing kunithoi kulhumdoi gi oina lupa crore chama ing lisingani kulhumdoi kunmari gi oina lupa crore chanipal amasung ing lisingani kunmari kunmanga gi oina lupa crore chama tarani hairi nupa amagi asiba hakchang leiramle mamai gi charuk khara mai dharamle Thobal Police Station ki manung chanba Lamding Serapur Kenel lambi ki mataida nupa gi asiba hakchang ama taduna leiramle hairi numidang pung nipan makhairom tabada lambi chatpa miyosingna thengnarakibani asiba hakchang adu manam khara chenba hore amadi mamai adu maina tharamba mali hairi mafam aduda police ki team amadi forensic expert ki kangbusing laktuna asiba hakchang lokhutkhre hairi Makatarakpa pauda civil administration na IDP family singi safe zone identify tawbagi thabak chathari Manipurda hauzik leiriba PR lengak asina yamna kudong thiningai oiriba Churachandpur amasung More natana atopa mafam singdagi lanjenarakduna tongan-tonganba relief camp da leiriba IDP sing mathang tha December fawbagi manungda Makoi hanagi yumsingda hanjilhangani haina laukthokkiba adugi matung ina civil administration na karamba jaga singda makoigi amang ata thokraba yumsing adu semjinduna amuk hanna khunda leitaba yagadage haibadu mayek sengna khangdoknaba thabak chathaba haure hauji Manipurda IDP lising yankai rom leiri makoising adu mayum magaida athubada hanjilhanabagi pibamda hanjilhanbiyu haina yamna kanna sarkarda demand tawriba amani state Government amasung civil administration gi maikaidagi kangloki irang mayoknariba maitei amasung kuki community animak ki oina khudaki oina hongjin handuna leihanaba honabada kudongthiba mayoknagani haina khanba jagasing adusu identify tawbagi tabak kana chathari identify tawraba jagasing adudi Bisnupur district ki Kangbai Imphal West ki Phayeng amasung Kangpokpi district ki Kaithel Manbi amasung Dolai Thabi gi jagasing asini masigi mathakta Thobal amasung Kakching district ki oinasu khudong thiningai oiba mafam kaya leiri Local administration amasung intelligence wing gi maikaidagi su hiramasiga mari leinaba information sing collection tawbagi thabak chathari masiga loinana karamba jaga singda irang asi thokdringai gi mamangda maitei amasung kuki furup sing punna leiminarambage haiba adusu tidopagi thabak kana chathari hariba thawong sing asi mai pakna pangthokpa ngamlagadi lanjenariba nakal anigi miyosing hanagumna khunda leita hanba honabada kachobo mai pakpa oigani haibagi thajaba leiri khongtang asigi charuk ama oina Jiribam DC Krishna Kumar Jiribam gi SP amadi CRPF ki 20 suba battalion gi CO Kanglup ki irang asina amangata thon kraba district asigi manung channa leiba Jakurathor Karong Lamdai Khunou amadi Modhupur da
ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ IDPꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯥꯡ ꯑꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDPꯁꯤꯡꯒꯁꯨ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ IDP ꯑꯉꯥꯡꯁꯤꯡꯗ ꯁꯥꯟꯅꯄꯣꯠ ꯑꯃꯁꯨꯡ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯁꯨ ꯄꯤꯖꯈꯤ꯫ ꯖꯀꯨꯔꯥꯊꯣꯔ ꯑꯃꯁꯨꯡ ꯂꯦꯝꯕꯨ ꯇꯥꯡꯈꯥꯡꯒꯤ ꯌꯨꯠꯁꯤꯡ, ꯅꯦꯇꯥꯖꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯗ ꯁ꯭ꯄꯣꯔꯠꯁ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯖꯤꯔꯤꯕꯥꯝ DC ꯀ꯭ꯔꯤꯁꯅꯀꯨꯃꯥꯔꯅ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯤꯔꯤꯕꯥꯝ ꯇꯤꯄꯥꯏꯃꯨꯛ ꯔꯣꯗꯀꯤ ꯐꯤꯕꯝꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯖꯣꯏꯟꯠ IDP ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯁꯔꯀꯥꯔꯅ ꯃꯈꯣꯏꯗ ꯆꯠꯊꯔꯤꯕ ꯏꯟꯖꯁꯇꯤꯁ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ IDPꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯥꯁꯥ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅꯤ ꯗꯤꯁꯄꯣꯖꯦꯕꯜ ꯅꯠꯇꯦ꯫ IDPꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯀꯥꯎꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ IDPꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯏꯖꯠꯀ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯍꯛ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯌꯨꯝ ꯑꯃꯁꯨꯡ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯔꯦꯂꯤ ꯑꯃꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DCꯒꯤ ꯈꯨꯠꯊꯥꯡꯗ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯁꯕꯃꯤꯠ ꯇꯧꯈꯤ꯫ BJPꯒꯤ ꯂꯨꯆꯤꯡꯕ BL ꯁꯟꯇꯣꯁ ꯑꯃꯗꯤ ꯁꯃꯤꯠ ꯄꯇ꯭ꯔ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯥꯡꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ 2019ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯉꯥꯛ ꯄꯥꯏꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯑꯃ ꯂꯩꯇꯕꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯑꯗꯨꯃꯛ ꯈꯟꯅꯔꯤ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯥꯔꯇꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯆꯌꯦꯠꯅꯕ ꯂꯩꯇꯦ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯁꯦꯟꯇꯔꯅ ꯈꯜꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯨꯆꯤꯡꯕ ꯑꯗꯨ MLA ꯈꯨꯗꯤꯡꯃꯛꯅ ꯌꯥꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ MLAꯁꯤꯡꯒꯤ ꯋꯥꯐꯝꯅꯤ꯫ ꯍꯟꯗꯛ MLA ꯑꯃꯅ ꯂꯩꯉꯥꯛ ꯑꯊꯨꯕꯗ ꯁꯦꯝꯗ꯭ꯔꯕꯗꯤ MLAꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯁꯦꯝꯂꯛꯇꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯋꯥꯀꯠꯐꯝ ꯂꯩꯇꯕꯒꯤ ꯄꯦꯟꯅꯗ꯭ꯔꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯈꯤ꯫